ꯑꯩꯈꯣꯏꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯗꯣ ꯇꯥꯗꯣꯔꯤ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯑꯉꯥꯎ ꯉꯥꯎꯆꯠꯅꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯒꯨꯝꯕ ꯑꯉꯥꯎꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯊꯥꯔꯤꯕꯅꯤ ꯏꯆꯦꯁꯨ ꯑꯉꯥꯎꯕ ꯑꯃ ꯂꯩꯔꯝꯃꯤꯅꯤ ꯑꯦꯜꯕꯤ ꯊꯥꯔꯦ ꯑꯃꯨꯛꯇ ꯀꯧꯔꯛꯀꯅꯨ ꯈꯪꯗꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯏꯆꯦ ꯇꯨꯝꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯑꯩꯒꯨꯝꯕ ꯑꯉꯥꯎꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯔꯤꯕꯅꯤ ꯏꯆꯦꯁꯨ ꯂꯩꯔꯝꯃꯤꯁꯤꯅꯤ ꯁꯨꯝ ꯑꯩꯒꯨꯝꯕ ꯑꯉꯥꯎꯕ ꯑꯃ ꯋꯥꯏꯊꯤ ꯋꯥꯏꯕ ꯃꯤꯅ ꯇꯨꯝꯗꯦ ꯍꯥꯏꯗꯣ ꯇꯥꯔꯦ ꯏꯆꯦꯒꯤ ꯋꯥꯇꯥꯗ ꯁꯨꯝ ꯇꯥꯗꯣꯔꯤꯅ ꯇꯧꯔꯤꯁꯦ ꯑꯣ ꯏꯆꯦꯁꯨ ꯊꯥꯔꯤꯕꯣ ꯑꯩ ꯆꯦꯡꯉꯝꯕꯅꯤꯅꯦ ꯏꯆꯦꯒꯤꯗꯣ ꯂꯣꯏꯍꯧꯔꯕꯗꯥꯏ ꯏꯆꯦꯒꯤꯗꯣ ꯃꯤꯅꯤꯠ 3 ꯃꯃꯥꯡꯗꯔ 9 ꯃꯃꯥꯡꯗꯔ ꯂꯣꯏꯅ ꯂꯩꯔꯝꯕꯗꯨꯒꯗꯤ ꯍꯧꯖꯤꯛ ꯄꯨꯡ 10 12 ꯇꯥꯔꯒ ꯀꯅꯥꯅꯣ ꯂꯥꯛꯇꯣꯔꯤꯁꯦ ꯈꯪꯗꯦ ꯑꯩꯁꯦ ꯃꯤ 5 ꯈꯛꯇꯤ ꯂꯩ 5ꯗ ꯑꯅꯤꯗ ꯑꯃꯨꯛ ꯇꯥꯈ꯭ꯔꯦ ꯀꯅꯥꯅꯣ ꯂꯥꯛꯇꯣꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯂꯥꯛꯅꯤꯡꯕ ꯂꯥꯛꯑꯁꯅꯨ ꯂꯥꯛꯅꯤꯡꯗ ꯇꯣꯛꯑꯁꯅꯨ ꯊꯥꯔ ꯂꯣꯏꯔꯦ ꯑꯃꯨꯛ ꯒꯨꯂꯤ ꯊꯤꯔꯤꯃꯦ ꯊꯤꯔꯣ ꯒꯨꯂꯤ ꯃꯤꯒꯤꯗꯤ ꯁꯨꯝ ꯄꯪꯂꯥꯛꯇꯃ ꯂꯥꯛꯏ ꯒꯨꯂꯤꯒ ꯑꯩꯈꯣꯏꯗꯤ ꯒꯨꯂꯤꯒ ꯂꯥꯛꯇꯦ ꯑꯩꯈꯣꯏꯅ ꯒꯨꯂꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯩꯁꯨ ꯒꯨꯂꯤ ꯊꯤꯅ ꯆꯠꯂꯁꯤꯔꯣ 1 ꯀꯩ ꯌꯧꯕ ꯃꯤ ꯒꯨꯂꯤ ꯂꯥꯛꯇꯦ ꯍꯥꯏꯗꯥꯏ ꯒꯨꯂꯤ ꯊꯤꯔꯤꯃꯦ ꯍꯥꯏꯇꯥꯔꯦ ꯒꯨꯂꯤ 10 ꯂꯥꯛꯑꯝꯕꯣ ꯏꯆꯦꯒꯤ ꯂꯥꯛꯄꯕꯨ ꯍꯧꯔꯗꯤ ꯁꯨꯝ ꯂꯥꯛꯆꯅꯤꯗ ꯑꯩꯁꯦ ꯒꯨꯂꯤ 3ꯇꯤ ꯂꯩ ꯈꯪꯗꯦ ꯃꯤꯔ ꯒꯨꯂꯤꯔ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯒꯨꯂꯤ ꯑꯣꯏꯔꯁꯨ ꯂꯥꯏꯛ ꯄꯤꯕꯤꯌꯨꯅ ꯒꯨꯂꯤ ꯅꯣꯏꯕꯨ ꯂꯥꯏꯛ ꯄꯤꯕ ꯍꯩꯇ꯭ꯔꯣ ꯑꯣ ꯒꯨꯂꯤ ꯂꯥꯏꯛ ꯄꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯏꯆꯦ ꯂꯣꯏꯔꯕꯣ ꯇꯥꯗ꯭ꯔꯕꯣ ꯊꯥꯕ ꯂꯣꯏꯔꯕꯣ ꯇꯧꯐꯝ ꯈꯪꯗꯦ ꯃꯊꯥ ꯁꯥꯏ ꯇꯨꯝꯕꯒ ꯌꯥꯗꯦ ꯑꯦꯡ ꯀꯧꯅꯨꯁꯦ ꯇꯜꯂꯤꯁꯦ ꯁꯅ ꯐꯔꯦ ꯌꯥꯎꯗ꯭ꯔꯒ ꯍꯟꯗꯛ ꯇꯨꯃꯤꯠ ꯐꯥꯎ ꯂꯥꯛꯇꯦ ꯀꯃꯥꯟꯗꯔ ꯁꯦꯝꯕ ꯀꯃꯥꯟꯗꯔ ꯑꯣꯏꯔꯨꯅ ꯀꯩꯅꯣ ꯊꯦꯡꯖꯤꯜꯂꯛꯑꯦꯅ ꯍꯟꯗꯛꯀꯤ ꯇꯨꯃꯤꯠ ꯐꯥꯎ ꯂꯥꯛꯇꯣꯏꯅꯦ
ꯑꯩꯅ ꯄꯥꯁ ꯀꯦꯂꯥꯟ ꯊꯥꯕꯅꯤ ꯑꯗꯨꯅꯤ ꯇꯔꯨꯛꯀ ꯑꯍꯨꯝꯒꯗ ꯆꯣꯡꯊꯣꯛꯀ ꯆꯣꯡꯁꯤꯟꯒ ꯇꯧ ꯂꯩꯔꯦ ꯑꯃꯨꯛ ꯇꯔꯨꯛ ꯑꯃꯨꯛ ꯑꯍꯨꯝ ꯇꯧꯔꯅ ꯃꯉꯥ ꯃꯉꯥ ꯌꯦꯡꯉꯕ ꯍꯥꯏꯅ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯁꯨꯝ ꯊꯥꯅ ꯊꯝꯗꯣꯔꯝꯅꯤ ꯊꯥꯔꯕꯅꯤ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯄꯥꯁ ꯀꯦꯂꯥꯟ ꯊꯥꯕꯅꯤ ꯅꯪꯅ ꯍꯧꯗꯣꯔꯛꯑꯣ ꯍꯣꯏ ꯍꯥꯏꯕ ꯐꯔꯦ ꯍꯥꯏꯕ ꯍꯧꯗꯣꯔꯛꯑꯣ ꯑꯦꯂꯥꯝ ꯊꯥꯔꯗꯤ ꯑꯩꯅ ꯍꯧꯗꯣꯛ ꯅꯪꯕꯣ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯣꯏꯅ ꯃꯣꯏ ꯆꯪꯗꯣꯛꯑꯒ ꯋꯥꯔꯤ ꯉꯥꯡꯉꯅ ꯑꯃꯨꯛꯀ ꯇꯨꯝꯃꯝꯒꯅꯤ ꯄꯥꯁꯇ ꯍꯧꯒꯠꯂ ꯅꯪ ꯀꯩ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯒꯦ ꯃꯀꯣꯛ ꯇꯨꯝꯃꯒ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯤ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯤꯅꯦ ꯁꯟꯇꯣꯁ ꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯋꯦꯜꯀꯝ ꯁꯟꯇꯣꯁ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯂꯥꯏꯛ ꯑꯃ ꯄꯤꯕꯤꯔꯣ ꯑꯉꯥꯡꯁꯦ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯕꯣ ꯁꯟꯇꯣꯁꯁꯨ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯁꯟꯇꯣꯁꯁꯦ ꯀꯗꯥꯏꯒꯤꯅꯣ ꯕꯤꯅꯥꯒꯤꯅꯤ ꯁꯟꯇꯣꯁ ꯑꯣꯏꯔꯗꯤ ꯀꯁꯥꯔꯣꯝꯒꯤ ꯃꯥꯜꯂꯤ ꯚꯤꯗꯤꯑꯣꯁꯨ ꯚ꯭ꯌꯨ ꯂꯩꯇꯦ ꯑꯦꯜꯕꯤꯁꯨ ꯃꯤ ꯂꯥꯛꯇꯦ ꯂꯣꯏꯔꯦ ꯋꯥꯏꯇꯤꯀ ꯐꯣꯂꯥ ꯑꯣꯏꯗꯣꯏ ꯏꯆꯦ ꯁꯥꯏꯕ ꯀꯜꯂ ꯑꯣꯏꯅꯝꯃꯤ ꯍꯥꯏꯗꯣ ꯉꯥꯏꯕꯇ ꯀꯜꯂꯣ ꯅꯣꯡꯃꯗꯤ ꯄꯟꯊꯨꯡ ꯌꯧꯅꯤ ꯍꯥꯏꯗꯣ ꯇꯥꯔꯦ ꯁꯟꯇꯣꯁ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯤꯁꯤꯅꯦ ꯑꯗꯨꯅ ꯂꯥꯏꯛ ꯑꯃ ꯅꯝꯕꯤꯔꯣ ꯁꯟꯇꯣꯁ ꯁꯥꯏꯕꯗ ꯌꯥꯒ ꯇꯦꯛꯇꯣꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯟꯊꯨꯡ ꯌꯧꯕ꯭ꯔꯥ ꯖꯥ ꯍꯥꯟꯅ ꯇꯦꯛꯄ꯭ꯔꯥ ꯌꯦꯡꯉꯕ ꯍꯥꯏꯗꯨꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯑꯣ ꯁꯟꯇꯣꯁ ꯍꯥꯏꯁꯦ ꯁꯟꯇꯣꯁ ꯍꯥꯏꯕꯗꯨꯒ ꯃꯤꯡꯁꯤꯒ ꯑꯩꯅ ꯍꯥꯏꯔꯛꯄꯩ ꯁꯨꯝ ꯋꯥꯅꯤꯗ ꯃꯩꯇꯩꯒꯤ ꯃꯤꯡ ꯃꯥꯟꯗꯕꯗꯨꯒ ꯑꯁꯤ ꯀꯅꯥꯒꯤ ꯗꯟꯗꯤꯅꯣ ꯍꯥꯏꯕ ꯇꯨꯝꯗꯉꯩ ꯄꯨꯡ ꯕꯥꯔꯣꯗ ꯑꯉꯥꯎ ꯑꯐꯩ ꯑꯗꯨꯃꯥꯏꯅ ꯂꯥꯏꯞ ꯊꯥꯅꯩ ꯉꯥꯡꯉ ꯆꯣꯏꯔꯣꯟ ꯉꯥꯡꯉꯅ ꯁꯤꯕꯨ ꯑꯐꯕ ꯀꯣꯛ ꯐꯕ ꯃꯤꯗꯤ ꯍꯥꯏꯔꯔꯣꯏꯕ ꯁꯟꯇꯣꯁ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯏꯝꯐꯥꯜ ꯀꯗꯥꯋꯥꯏꯒꯤꯅꯣ ꯃꯨꯟꯅꯨ ꯑꯣꯏꯕ ꯊꯥ ꯐꯥꯗꯣꯔꯦ ꯑꯣꯏꯃꯥ ꯊꯥ ꯑꯃꯗ ꯏꯆꯦ ꯃꯉꯥꯌꯦ ꯊꯥ ꯑꯃꯗ $1 ꯐꯥꯕ ꯐꯥꯎꯅ ꯐꯥꯍꯟꯕꯗ ꯋꯥꯔꯦ ꯏꯆꯦꯅ ꯊꯥ ꯑꯃꯁꯨ ꯍꯥꯏꯔꯤ ꯑꯩꯅ ꯆꯍꯤ ꯍꯦꯜꯂꯦ ꯆꯍꯤ 1.5 ꯐꯥꯗꯣꯔꯤꯁꯤꯐꯥꯎ $50 ꯐꯥꯎ ꯐꯥꯗ꯭ꯔꯤ ꯏꯆꯦꯅ ꯊꯥꯒ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯨꯝ ꯉꯥꯏꯔꯤꯁꯤꯅꯤ ꯖꯥ ꯇꯦꯛꯑꯁꯨ ꯇꯦꯛꯅ ꯑꯩꯒꯤ $29 ꯌꯧꯏꯌꯦ ꯌꯦꯡꯉꯨ ꯆꯤꯟꯇꯥ ꯇꯧ ꯃꯨꯟꯅꯨ ꯑꯣꯏꯕ ꯆꯍꯤ 1.5 ꯍꯦꯜꯂꯦ ꯁꯤꯕꯨ ꯇꯟꯗ꯭ꯔꯤꯕ ꯍꯥꯏꯕ ꯃꯣꯅꯣ ꯐꯥꯎꯗꯤ ꯑꯣꯏꯔꯦꯅ ꯍꯥꯏꯅ ꯑꯗꯨꯒꯤ ꯚꯥꯞꯇꯣ ꯅꯨꯡꯉꯥꯏꯔꯅ ꯁꯨꯝ ꯄꯥꯏꯔꯤꯕꯅꯤꯅꯦ ꯋꯥꯏꯇꯤꯅꯦ ꯍꯥꯏꯅ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯗꯤꯌꯥꯅ 7 daysꯇ ꯐꯥꯔꯦ 23 ꯐꯥꯈ꯭ꯔꯦ ꯍꯣꯏ ꯃꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯅ ꯆꯍꯤ 1.5 ꯐꯥꯔꯦ ꯍꯧꯖꯤꯛꯐꯥꯎ 29ꯗꯇ ꯂꯩꯔꯤ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯑꯩ ꯋꯥꯏꯇꯤ ꯇꯣꯛꯄ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯌꯨꯇ꯭ꯌꯨꯕ ꯇꯣꯛꯄ ꯌꯥꯔꯦ ꯑꯩ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯇꯧꯊꯣꯛꯅ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯊꯥꯅ ꯂꯩꯔꯁꯤꯔ ꯀꯩꯅꯣ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯅ ꯂꯩꯔꯁꯤꯔ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯝꯃꯤꯁꯦ ꯑꯔꯦꯝꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ
ꯑꯗꯨꯅꯤꯅꯦ ꯇꯅꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯇꯧꯈꯤꯕꯗꯨꯅ ꯃꯤ ꯗꯣꯂꯔ ꯐꯥꯅ ꯂꯧꯊꯣꯛꯇꯣꯏ ꯇꯧꯔꯝꯃꯅꯤ ꯂꯧꯕꯨ ꯂꯧꯊꯣꯛꯑꯝꯃꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠꯄ ꯇꯥꯗꯣꯏ ꯇꯧꯔꯤꯁꯦ ꯃꯣꯏꯒ ꯃꯥꯟꯅꯅ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯅ ꯁꯨꯝ ꯂꯩꯔꯦ. ꯑꯗꯨꯅꯤ ꯇꯅꯨꯅ ꯉꯔꯥꯡꯇ ꯂꯥꯏꯚ ꯀꯩꯅꯣ ꯇꯧꯔꯒ 40ꯒ ꯁꯨꯈ꯭ꯔꯦ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯊꯦꯡꯒꯨ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤ. ꯁꯟꯇꯣꯁ ꯂꯩꯔꯤꯕ꯭ꯔꯣ? ꯂꯥꯏꯛꯀ ꯇꯧꯕꯤꯔꯝꯗꯦꯅꯦ ꯁꯟꯇꯣꯁꯇꯨꯕꯨ ꯆꯠꯈ꯭ꯔꯦꯅꯁꯨ. ꯃꯤꯗꯤ 3 ꯂꯩ. ꯒꯨꯂꯤꯔ ꯃꯤꯔ ꯑꯗꯨꯁꯨ ꯈꯪꯗꯦ. ꯒꯨꯂꯤꯔꯣ ꯃꯤꯔꯣ? ꯑꯗꯨꯅꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯁꯟꯇꯣꯁꯇꯣ. ꯈꯨꯝꯃꯛꯇ꯭ꯔꯦ ꯀꯧꯕꯒ. ꯃꯤꯁꯨ ꯂꯩꯇꯕ ꯇꯜꯂꯕ ꯀꯅꯥ ꯑꯉꯥꯎ ꯑꯐꯩ ꯑꯩꯈꯣꯏ ꯑꯝꯇ ꯉꯥꯏꯔꯦ. ꯃꯥꯟꯗꯦ ꯀꯥꯟꯅꯕꯒꯥꯏ ꯑꯇꯩꯁꯨ ꯅꯦꯠ ꯇꯤꯡꯅꯕ ꯍꯥꯏꯇꯥꯔꯦ. ꯋꯥꯏꯊꯤ ꯄꯥꯏꯗꯅ ꯊꯣꯛꯄ ꯃꯃꯜꯁꯨ ꯂꯩꯇꯕ ꯑꯗꯨꯝ ꯖꯥꯠꯅꯦ ꯑꯩꯈꯣꯏꯁꯦ. ꯂꯩ. ꯑꯩꯍꯥꯛ ꯂꯥꯛꯄꯇ ꯉꯥꯏꯔꯤ. ꯊꯕꯛ ꯆꯤꯟꯕꯅ ꯆꯤꯆꯦꯒꯤꯁꯤ ꯌꯦꯡꯕ ꯁꯪꯗ꯭ꯔꯦ. ꯑꯠꯆꯥ. ꯑꯗꯨꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯁꯪꯗꯅ ꯂꯩꯕꯤꯔꯤꯁꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯟꯇꯣꯁ. ꯑꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯅ ꯂꯩꯕꯤꯔꯤꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯒ ꯋꯥꯔꯁꯨ ꯋꯥꯅ. ꯂꯩꯔꯤ. ꯁꯟꯇꯣꯁꯁꯨ ꯍꯥꯟꯅꯁꯨ ꯂꯥꯛꯑꯝꯕ ꯃꯥꯜꯂꯦ. ꯃꯥ ꯕ꯭ꯂꯨꯒ ꯖꯥꯎꯅ ꯂꯥꯛꯄꯁꯤꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯩꯗꯤ ꯑꯦꯜꯕꯤꯁꯨ ꯀꯨꯏꯔꯕꯅꯤꯅ ꯊꯥꯗꯕ ꯑꯗꯨꯅ ꯀꯥꯎꯒꯤꯅ ꯇꯧꯔꯤꯅꯤ. ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ. ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯉꯥꯎꯕꯤ ꯇꯧꯔꯤꯁꯦ. ꯃꯣꯔꯅꯤꯡ ꯋꯥꯛ ꯑꯣꯏꯅ ꯁꯨꯝ ꯆꯠꯂꯣ ꯏꯆꯦ. ꯑꯩꯁꯨ ꯁꯨꯝ ꯄꯥꯏꯔ ꯆꯠꯂꯒꯦ ꯃꯣꯔꯅꯤꯡ ꯋꯥꯛ ꯑꯣꯏꯅ. ꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯟꯅ ꯍꯧꯒꯠꯄ ꯀꯥꯡꯕꯨꯗꯤ ꯂꯩ ꯍꯦꯛꯄ ꯊꯣꯛꯅꯔꯛꯑꯅꯤ. ꯗꯗꯥ ꯍꯧꯖꯤꯛ ꯇꯨꯝꯅ ꯃꯤꯀꯞ ꯇꯥꯜꯂꯝꯃꯅꯤꯅꯦ.
ꯃꯤ ꯂꯣꯏ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯗꯟꯗꯤꯅꯣ ꯇꯧꯔꯤꯁꯦ? ꯁꯟꯇꯣꯁ ꯂꯥꯏꯛ ꯑꯃꯇ ꯇꯧꯕꯤꯔꯣ. ꯂꯥꯏꯛ ꯑꯃ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯃꯥꯜꯂꯦ. ꯑꯩ ꯑꯃꯨꯛ ꯊꯥꯔꯒꯦ ꯇꯨꯝꯒꯦ ꯚꯨꯠꯔ ꯀꯨꯔꯤꯔ ꯑꯃꯗꯤ ꯂꯥꯛꯆꯅꯤ. ꯍꯣꯏ ꯍꯣꯏ ꯊꯥꯔꯣ ꯏꯆꯦ. ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯕꯤ ꯁꯥꯟꯅꯔꯁꯤ. ꯊꯥꯔꯣ ꯏꯆꯦꯁꯨ ꯊꯥꯖꯤꯜꯂꯛꯑꯣ. ꯑꯩꯁꯨ ꯊꯥꯖꯤꯟꯒꯦ ꯁꯣꯝꯗ. ꯁꯟꯇꯣꯁ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯤꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩꯕꯨꯁꯨ. ꯏꯆꯦꯅ ꯖꯣꯏꯟ ꯇꯧ ꯍꯥꯏꯕꯗꯩ ꯁꯟꯇꯣꯁꯇꯣ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ. ꯃꯤ ꯑꯃꯈꯛꯇꯪ ꯂꯩꯈꯔꯦ. ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ. ꯅꯕꯥꯏꯗꯤ ꯃꯪꯈ꯭ꯔꯦ. ꯃꯦꯀꯞ ꯊꯣꯛꯂꯛꯂꯅꯤ ꯂꯣꯏꯔꯅꯤ ꯕꯣꯆꯣꯟꯅ. ꯑꯣꯀꯦ ꯕꯥꯏ. ꯇꯨꯝꯃꯣ ꯅꯪꯁꯨ ꯕꯥꯏ. ꯍꯣꯏ ꯍꯣꯏ ꯏꯆꯦ ꯕꯥꯏ. ꯑꯩ ꯄꯨꯡꯈꯥꯏ ꯑꯃꯇꯗꯤ ꯐꯥꯅ ꯊꯥꯈꯤꯒꯦꯅ ꯐꯝꯃꯤꯅꯤ. 20 ꯃꯤꯅꯤꯠꯇ ꯐꯥꯔꯦ.
see. Ano ako sila? Ayun ako si Q. Ha? Ha? Ha?
Mm-hmm.